Chungkham Sanjay Hatli Haina Masana Sengdok Chakiba Head Constable Herozit Kadai the Lake Krabage Haiba Mapam Khangdana Lady. Head Constable Herozit ki Wapam Tasing na Chumlabadi Sanjay ki fake encounter case amog reopen Dogani Haina CBI na Fongdokre. Republic Day ki parade Lashin Bagi Thoram beating the retreat ngasi Ahanba Manipur Rifles ki ground the Bangtokre. Amasung MLA N Biren Luchingba Luang Sangbam gi Miam na Luang Sangbam Lokon the Semba Liba Model Nursery Farm ki Tabak Thoram Sin Kinizan Kre. Mayambu Kurumzari Adomni Yangbiri Basi Impact News ni ai Kangin Bam Thoino Henbi Hauzik Pungja Asi Phawbu gi Marui Ba Pau Sing Miam da Pizari. Haukiba chahi lisingani mapan gi July kun humdoida Imphal Mayolda Chungkham Sanjitpur Nongmai na kaptuna hatpada chenaba Head Constable Thongnauzam Herozit ngasi ayuki flight ta Delhi dagi thoglakraba matung Imphal International Airport dagi mafam khangdana mangkre. Thongnauzam Herozit Indigo gi flight amada thoglakre haiba thajaba yaba pau ama phangbadagi human right activist sing Maira Paibi amadi paumi singna Imphal Airport ta ayuk pung 10 rom taba adwaidagi ngaiduna leikhi. Herozit ki loina bi Thongnauzam Ratnasu Airport ta yaurakhibaga loina na paumi singa unabada mahakna fongdokhibada Herozit asi numit humni ki mamangdagi thiba khangdana lakhibaga loina na missing report amasui Imphal Police Station da pisin kre haina fongdokhi. Loinana ngasi ayuk pung 10 makhairam taba adwaida masak khangdaba mobile number amadagi Herozit na phone tawraklami haiba wafam phongdokhi. Thazaba yaba paugi likhul amana Herozit na phone tawrakiba mobile number adu Parson kauba mioi ama oiramba yai amadi mahakna Herozit pu airport tagi puduna chatkhiba oiramba yai hairi. Trama thoi kare ke problem nei ge na hangam katan game sana gidre mina pharam de khang ai kari ai dun khang mayam na ai puro tv tv de yaw bi khang da number dai khumni mu shure Wathok asigi matangda Paumi Singna Chief Minister Okram Ibobi amadi Deputy Chief Minister gi Thausupuriba Home Minister Gai Khangam gi mot longnanaba hotnabada comment amata piu haiba yakidre. Ngasi first MR ground da pangthokiba Republic Day thoram gi beating the retreat thoram da saruk yaba lakpada Paumi Singna Chief Minister amadi Home Minister da Herozit na phongdokiba wafam ga mari lainana government na kari thabak paikhat bigadawbage haina hangkibani. 1st Battalion Manipur Rifles. Rupees 20,000 cash award will be presented to the leader of the combined band display, Shri K.H. Ganashyam Singh. You see, in need of protection is very much for the Herozit. Now he has been missing since 24. So how will you take? Shri K.H. Ganashyam Singh, Subedar, 1st Battalion Manipur Rifles. The protection should be initiated for Mr. Herozit, and he has been missing since 24th of this month. So how do you take and what sort of actions you are going to take, because this has been a disclosure made by Mr. Herozit as a dying statement, because he was very much sure that his life is in stake. This is a very crucial point. No camera, English ngani mapan gi Chungkham Sanjit Mihat ki case ta Manipur Police ki Head Constable Thongnauzam Herozit Singna CNN IBN da phongdokiba wafam haibadi khutlai yaudaba Sanjitpur mahakna nongmai na kaptuna hatkibani haina sengdokiba adu Central Bureau of Investigation CBI na not tawkre. Karigumba Herozit na phongdokiba wafam adu achumba oiba taragadi CBI na case amog reopen tawba yai hairi. Herozit na sengdorakliba sing asi CBI gi team amana achum aran ningthina khangdoklaba matungda makha kari khongthang paikhatkadage haiba lepkani haina CBI na hairi. CNN IBN the pikiba interview adudai English singani mapan gi July kun humdoida khutlai paidaba Sanjitpur nongmaina kaptuna hatkibani haina Head Constable Herozit na sengdoki amadi Chatakiba fake encounter adu mahaki senior haibadi matamdugi Imphal West ki additional SP ki order adu in kiba khaktani haina Herozit na interview adu da phongdoki.
amadi order adugi maramda matamdugi Manipur ki DGP amadi Chief Minister su khangki amadi hauzik mahaki punsida akiba leire haina su phongdokhi amaramda leikidraba Sanjit ki apokpina mahaki machada achumba wayel phanghangadabani haina ngarang demand tawkhibasu leikre Nakalamaromda ngarang January 16 ki pauche amadi electronic media singda phongnakhiba head constable Herozit na Imphal West ki hauzik SP oiriba Dr. Akoijam Jhalizit da sikhiba Maral Singh adu aranbani haina Jhalizit na Cherol amada singdorakle case asi CBI na ningthina thigatpa loikrabani amadi case asigi trial su hauzik Imphal West ki session judge ki court ta chatharibani maramasina Matang asida makata na wafam thamba haibasi court ki mayokta oigani haina Cherol asina makata rakli. State government na sinduna pangthokiba humbutaret suba Republic Day thauramgi loishinba thauram beating the retreat ngasi first MR ground da mapung phana pangthokre Manipur government na sinduna pangthokiba ngasi gi thauram aduda Manipur gi Chief Minister Okram Ibobi Deputy Chief Minister Gai Khangam Council of Ministers Congress ki MLA Singh Loinana NPF ki MLA amadi Manipur government ki makok thongbo officer amadi thauram adugi thaubu oiriba Imphal West ki Deputy Commissioner yauna mioi kayana saruk yakhe Ngasigi thauram aduga mari leinana tongan ba dance group kayana saruk yaba folk dance competition amasu pangthoke folk dance competition at the Institute of Cultural Upliftment Imphal West na ahanba mana Pungyar Youth and Cultural Club Tamenglong na anishuba amadi Maring Cultural Dance Troupe Sada Hills na ahumsuba mana phangke Ngasigi thauram aduda ngarang humbutaret suba Republic Day gi thauram da Jatkiba Mars Part ki tongan ba category gi athoi ahen tabasing amadi thauram asiga mari leinana special prize kaya su pike ngasigi beating of retreat thauram ga mari leinana Manipur gi chingi lamda leiba tribal chiefs singda blanket khudol tamki loinana music band tarana phazaraba thauram utkibaga loinana India gi machu ahum gi phiralbu ikai khumnaba utlaba matung thauram adu loishinke Handaki Republic Day gi gate sabada laigi damaktani haina luna thamzaba thakal sekpin layatpu Commerce and Industries Department na maram chadana hekta sizinaba amadi lu khraba pazing phiralbu laidhina chingba laktuna hekta yungsinba amadugi makhada mayam Chathan Kibagi, Thawangbu, Umanglai Kanba, Apunba Loop, Ukal na Yaning the Bafongdorakle. Atubada Industries Department na Singdorak Trabadi Loop Asina Tumina, Laithokloi Haina Cherol Amada Kanghalakle. Luang Sangbam local da Semgatliba Model Nursery Farm gi Thabak Thauram Singh ngasi Haingang AC gi MLA N Biren Lujingba, Luang Sangbam gi Miam na Thingzinkre. Luang Sangbam gi Miam da Kanghalam dana Low Uba Yariba Lam Ekar Manga. Horticulture Department na Loksindona Thabak Asi Chatharambani. Numit Tarani gi Mamang da Sagatpa Hokraba Farm Asigi Matangda, Mapamasigi MLA Birenda January gi Tang Kunhumdoi Kaktada Pau Kanghalake. Chauka Taurangi Thabak Oirabasu, Low Uba Yaba Lam Amata Government na Sizinaroi Haiba Warep Leina Ashumna, Sizinaramba Asida MLA N Birena Angak Pafungdoke. Pharmacy Atopa Mapamda, Hongdokinaba MLA N Birena, Mari Lainaba Department Amadi Government da Apple Taurakle. Low Lejadabagi, Yunba, Equa Timba Lejade, Laibasu, Equa Timba Tamjade, the Wadabu Equa Luang Chamam Apumbagi in a day. Tasena Makti Luang Chamam Labos Day, the Kalguma Kalamatagi, Equa Factory, Natragayum Natasanba, Kudimak Atimatame. Lam Labor Kotpa, I want to Sumadu knowledge, okay, later. Also, whereas local Giprazamayamadi, Department and Git or Polina Government or Quina, I knowledge or go to Putrumale. But whereas I Makti, I the agricultural and Kandavia, the Imang Targets at Munipamani. Anybody knows I have been consulting Lam Labor Corporation, the Wudabu, Lopum the Yums hasn't, but Lopum the any kind of construction, Jayadi Havani. Gomengi, a queen a low giveaway, queen assembly the pass of give a bill, Adu Naxi, and the Lopum Kanchi. All Manipur United Clubs Organization Amuko United Committee Manipur UCM Amadi Committee of Civil Societies Kanglai Park CCSK na punna kutsam naduna tungda oirakadaba Manipur
हाइबना मिंगथोनबा मियामगी ओइबा रैली अमा फेब्रुअरी 3 पांथोकलगनी ऑर्गेनाइजिंग कमिटी की कन्वेनर इलांगबम जॉनसन ना फोंदोरकपगी मतुंग इन्ना रैली असिगिदमक सेम साबा लोइशिलकले लोइनना मिपुम खुदिंगमकना नोंगमगी सिंथा लेपिरगा सरुक याबिनबा अपील तौरकले चटकदौरिबा रैली असि स्टेट असिदा खुंदामिनरिबा कांगलुप खुदिंगमकना नुंगसिनना अमदी अपुनबा मणिपुर अमा पुरकनबगी पांदमदनी मपुंग ओइबा मसिगी पांडमदे अखोई मणिपुरदा अखोई मतम सांगना अखोई से चारांगनबा फिबम अमदा लाकपा अदगे अखोई मसेल ओइमिनबा अखोई चिंगमी तमी चिलनाव फुरुक मसेलगी मरक्ता अमना अमबु थाजनरक्तबा अदगे मसिगी खुदोंग चाबसि लौरकांदा वेस्टेड ग्रुप सिंग असिना अखोई इरक्ता राजनीति तौसनदना अखोई मसेनसी खाइदोकनबा होनरक्पा असे अखोई मसि थिंगननबा अमदे अखोई मसेनदा लापनखिबदु अखोई नक्सनरकांदा पुन्ना खंथमिनरकांदा अखोई engagement ji punna ko unitedly tongminasi haibigi wakal lonchida ekoi marakta politics to biba si khut thingjen biganu madu masana biganu haiba dugi kholaw laudana akoi apunbegi unity du una bachaka da rally nina mayam hupna saruk yaminasi haidana ai convener moina organizing committee gi maikai degi nolukna mayam da pawjerasi thamjari हाइरिबा मियामगी रैली असे फेब्रुअरी 3 की अयुक्ता थाउ ग्राउंड दगे हौरगा खोयाथोंग वाहेंगबम लेकाई कैसामपाट संजेनथोंग हप्तामिनुथोंग फाउदुना लाकलगा खुमन लंपाक मेन स्टेडियम दा मियामगी मीटिंग पांगथोकने लोइनर रैली असिगी मोबिलाइजेशन यूनिट की कन्वेनर डॉक्टर वाई मनी खुमन्ना रैली असी इरमदम असिदा ममांगै शांति लेना नुंगसी चानना लेरंबदु अमुक हंजिलकनबनी हाइखे मणिपुर दलेबा कोई खुदिंग मंगना अमत ओइना कलेक्टिवली अखोना थेंगनजगदी अखोई कम्युनिटी खर न सरुक याबा कम्युनिटी खरम न सरुक यादबा ओरगदी अखोई यूनिटी अखोई इंटीग्रिटी सी अखोन लाउरिबा को एग्जिस्ट अमा मतौरी हाय अखोई मखन खुदिंग दा मतम पुनमुक्ता अखोना प्लेटफॉर्म दा मियाम दा मीडिया दा लाउरिबा वान थोक्सी लेतबि याय अदुना मणिपुर दलेबा खुंदालिता बा मिपुंग खुदिंग मंगना दा कालु खुदिंग मना नमित असी स्पेशली मसी अखोई इरेपा इरमदम कंदबिया दे अरुगा तुंगी सारोन सुरोन लाकदर भी साइसुगी फ्यूचर कंदबे आते हाइबा वकलोन सिना मांगिन थारगा नमेन से तंगाई फदना कोई सर यामिनरगा सही लिसांग सिना लाकदरिबा तुलमचन अमगी सक्तम कंदा सर याबियु अमुको CCSK अमदी UCM न सिंधुना पांगथोकदौरिबा खोंचत असदा ऑल मणिपुर प्रोग्रेसिव फार्मर्स एसोसिएशन कंगलई चनुरा चौखट लमचिंगलुप चिंगतम यूनाइटेड वुमेन्स एसोसिएशन चितुआ अमदी अकोम लुप कंगलई पाकनसु सरुक यागनी हाइना पाउजेलखले फेब्रुअरी थागी तांग अमदा पांगथोकदबा चनीगा मरफु 8 सुबा पुयामई थाखिबगे निंगसिंग थौरमदा सरुक यागदबा म्यांमारिस मिटै सिंह तरामना ओखरे म्यांमारिस मिटै सिंह अदुबो इंटरनेशनल ऑब्जर्वेशन कमिटी ऑन पुया मई थाबा इकोप नंगसी मणिपुर प्रेस क्लब ता तरामना ओखे तरामना ओकपगी थौरम अदुदा हाइंगांग AC गी MLA N बिरेंशु सरुक याखे म्यांमार दगी लाखिबा मियोय मंगा अदुबो अचंबा लेंग्यान फी अममम खुदोल तमदुना इकाई खमनबो उठखे पुन्ना मियोय तरुक लाकदबदा मियोय मंगा खक्तमक ngasi मणिपुर दा थुंगलखे मिलेस अमंदा हयेंग यौरकलगनी ngasi थुंगलखिबा मियोय मंगा अदुगी मनुंगदा अनि अमदी नुपीने पुयामई थाखिबगी निंगसिंग थौरम असि यावबा नंगननबा यांगोन दगे म्यांमारिस मिटै अनि अमसु था सिगी तांग कुंथ्रादा मणिपुर दा थुंगलगनी हाइरे All Manipur Government Higher Secondary Lecturer Welfare Association gi Kuntra Mangarak Suba Foundation Day ngasi pangthokre. Foundation Day gi thoram adu Imphal East ki manung chana leiba Azad Government Higher Secondary School da pangthokhe. Thoram aduda Andro AC gi MLA TH Shyam Kumar, Wangoi AC gi Social Worker M Thoiba, Langmaidong Higher Secondary School gi Principal U Kunjo, More Government Higher Secondary School gi Principal N Prem Pyari, Amadi Lamdam adong gi miyamna saruk yakhe. Thauramada Andro AC gi MLA TH Shyam Kumarna lamdam asida leiriba private school sing lanai sendan lambi da chathaduna leirabra haibagi chingnaba leire haike loinana private school sing na arts amadi commerce department hangdriba asisu hangbinaba abel tauke mahakna hai local area development fund gi chahi amagi senpham lupa koti ama mahakna MLA oidiba makai Andro AC gi education sector da thadaragani haina phongdoke India government chawkhat thaurangi damak thadarak senpham khudingmak AC asida matam chana phanghangani haina MLA na makha taraduna phongdoke akoi do je
lupa 1 crore se MLA fund piri 1 crore se MLA fund 1 crore sibak loina bo education loi thadar reba till the end of my life atai private school da paina criticize tokte yengna busdate singna busdate adu kai ke tamu private school na arts hang jibano haibe tapodi moi ji business to bani adu business to base state government na mutaka da bani adu state budira no mutapangam da so andro kendra na andro kre pajan ko state da ma de bhar sakar pi ba chap chaba ko chap tung ko hak me am je chap chana andro ke de paja sing da mungsoi choi na phang Low-cost hands-on experiments haiba hiram sida numit marini chupna chathagadaba residential training workshop ngasidagi Khuman Lampak laiba youth hostel da hogdokre. Workshop asi Manipur Science and Technology Council Imphal amasung Bigyan Prashar Department of Science and Technology Government of India ga khutsamnaduna pangthokpane. Ngasidagi hauduna numit marini chupna chathagadoriba workshop asida Manipur government amasung private school singdagi khangatlaba oza yankhaina sarukyari. Workshop manungda mapalamdagi resource person ahum Manipurdagi mari punna resource person taret sel tingdana tauba yaba science ke experiments singi matangda training pigane. Hogdokpagi Thoramadida Manipur Science and Technology Council gi Director T.H. Surendranath died Lakhimpur, Assamdagi senior lecturer Nirpen Saikia amasung Imphal College ke Associate Professor L. Samorjit Singh Su Sarukya ke. Mathang thagi tang tara dagi Chingi district singda leba oza sing gi anishuba batch ki training pangthokani hairi. School da tamiba science sing si syllabus cover tawra lore and experiment sing si he khundu amaga chatpa lairiba aphangba akhoi anakpada laiba paisa iting ting dana with no cost natra with low cost phangba adugumba available materials in the season narkan experiment se tawba yai have science sing gi mi sing sina akhoi science se aruba subject ni tamoi da bani gan khanba sing se akhoi avoid tawna bo hona bada akhoi nanda ke sigumba program se pangthok pani hai batai Lakliba tha ama aniyasida tawgadoriba HSLC amadi HSSLC exam gi yengduna Kangleipak Students Association KSA na kumai harau tawbidanaba athingba thamkiba adu singna raklabadi taraina lawroi haide athingba sigi mayokta yumnam patlo primary school makok amadi bamol lekai nakhongda mela tawramba adugidamak tha asige kuntra fawbugi manungda KSA gi office ta laktuna wakal taminanaba KSA gi cherol amana phongdorakle. Agriculture students singidamak numit tarani chupna chathagadaba entrepreneurship development program ama ngasidagi Manipur University gi Center for Entrepreneurship and Skill Development School of Social Sciences ki conference holder hokre. Central College of Agriculture University the BSc Agri Tamliba Mahairoi Yankhaina program asida saruk yari. Naha oiriba Mahairoi singda entrepreneurship ki skill, knowledge, values amadi wakalon sing pinabagi pandamda numit tarani gi entrepreneurship development program asi sinbani haina. Center for Entrepreneurship and Skill Development ki Director Professor C.H. Ibohal na phungdoke. Program asida phangadoriba knowledge sing asi Mahairoi singna makhoi ki mahi tamba hek loibaga sizinaba yagadaba knowledge oibanina program asi yamna maru oi haina Manipur University gi Vice Chancellor Professor H.N.K. Sarmana thoram adida phongdoke. Many of the different states in the Northeast which is very rich in fauna and flora you can think of after having learning going through this you will be transformed how to do and then this program will be very helpful to you to transform you in the quantum jump. From the state which you will have another quantum jump, new vision, new outlook, and you will become a successful man, woman in your life. Intelligence ki oiba pau kayadagi NSCN-K, Ulfa I amadi KLO na Myanmar gi Kachin province to opium thaba amadi laiba yonbagi thabak chathare haina Assam Rifles Kohima gi PRO na phongdorakle. Haukiba ningthokaba numita PRO asina thadorak cherol amada NSCN-K gi Kader Singh na opium thaba amadi drug ki karbar chathare haina maral siri. Adumakpu wafam asi khaplang nadi yumpham yaudabani haina phongdorakle. Handakta ikui-kuidana NSCN-K gi self-styled Colonel Isaac Sumina Popi Pak Sanna Thaba Lobuk amada number photo ama social media da thagalakiba aduna makoyasi drug trafficking amadi opium gi karbar chatharamba yabagi oithokpa leire haina PRO asina haire.
Cherol asida PRO asina makhata na NSCN na drug trafficking da yauksin basi awang nongpok lamdam da maruina Naga society da chawna akaiban lakpa yai haike. Jeliangrong Furup ki Khwaidagi Chawba Kumhai Gan Ngai Furup asina tariba lamdam asigi mafam singda pangthok na bagum Moirang Khom Kabui Khul desu Kumhai asigi manung chanba Thauram Lamleng Lam Ngarang Nat ki oiba jagoi isaiga loinana Khul asida pangthokre haide. Thanga Gram Panchayat ki tongan ba mafam ahum da leptana chathagadaba environment protection and socio-economic development for the stakeholders of Thanga Part 2 gi training program sing hokdokpagi thauram ama Khola community hall da ngasi pangthokre loinana akoibagi phibam ngak sensi haibagi matangda Sanatombi Oriental English School Kumbina Sinduna Kumbi Municipal Council area da mass rally ama ngasi pangthokre. Arunachal Pradesh da President Rule Thamjin Kraba matungda Supreme Court na Khongjang asigi matangda Arunachal Pradesh ki Governor gi report kaukre loinana Center da su notice ama thaduna paukhum hangkre Court ki mathangi hearing na lakliba February amada chatharagani Arunachal Pradesh Governor gi Mahut Sinduna Court ta lakiba advocate ta kari maramgi damak President Rule Thamjin khibano haibagi report pisilakna bakhanghanke Loinana Arunachal Pradesh ta karigidamak President Rule Thamjil libano haibagi matangda Attorney General gi mod phongdoknaba Supreme Court na government ta khanghankre. Hauze ngasi nongmagi sanabagi pawda Ani Suba Amphimpa Invitational Football Tournament ta choreographer FC Amphimpa FCA amadi editor FC Mai Pakre Ngasi sana kiba tournament asigi ahanba likta choreographer FC na actor FCA bu Panjil ahum anida aduga ani suba likta na Amphimpa FCA na actor FCB bu Panjil ahum anida maithiba pibangam kibane ahum suba likta na editor FC na Amphimpa FCB bu Panjil ahum sinoda maithiba pi kibane Amphimpa Football Club na Sinduna Thasigi Kunmari dagi Kongba Kaithel da Leiba Saudongbunggi Sanabungda Chatharakliba Tournament asida film gamari lenabo Football Club Taret na saruk yari Hayang tournament asigi makadaba league match ahum sanaragani Taruk Suba Sahit Manoranjan Singh Memorial State Open Football Tournament Hayangdagi Kuman Lampak Men's Stadium da Hauragani Haide Imphal West District Football Association Amadi Group Center CRPF Imphal Anina Kutsamnaduna Hayangdagi Haugadoriba Tournament Asida Team Taramathoina Saruk Yagani Haide Manipur gi Deputy Chief Minister Sri Gai Khangamna Athoiba Mithunglen Oigadoriba Tournament Asige Ahanba Likta Moirang FC Amadi SKYC Sekmai Anina Lamba Taunaragani Haina Organizing Secretary na Thadorak Cherol Amana Khanghalakli KSYC Hyangthang Ani Suba State Level KSYC Foreman Aside Open Super Soccer Tournament ke Final Changkre Kamakya Social Youth Club Hyangthangi Sanabungda Club Asina Sinduna Chatharkliba Tournament Asige Ngasi Sanakiba Ahanba Semi Final de KSYC Hyangthangi Sanaroi Susil Priyananda Amadi Gyaneshwar Ahumna match ki Kuntramanga Nifuhumdoi Amadi Yankaitaruk Suba Minute Singda Panjil Amamam Chansinduna SWC Hyangthang Bu Panjil Ahum Sinoda Maitiba Piramlaga Tournament Asige Final Chankibane
टीम कुनमंगा न सरुक यादुना था असिगी तरा तरेतगी चथरक्लिबा टूर्नामेंट असिगी हयेंग अनिशुबा सेमीफाइनल दा HNSC हाउरेबी अमदी थालिस याई स्कूल अनीना सानरगनी अनिसुबा इमा पांथोइबी ट्रॉफी की फुटबॉल लीग मैच सिंह दा YOC नहारोब वांगमा माई पाकिबगा लोइनना IP कोंगबा अमदी ईगल आई खेरगांव अनीना सानकिबा मैच अदुना ड्रॉ चटख्रे हाइरे ngasi सानकिबा टूर्नामेंट असि की 35 सुबा लीग मैच अमदा YOC नहारोब वांगमना स्टार FC कोंगबबु पांजल अमसिनोदा माइथिबा पीकिबगा लोइनना 38 सुबा लीग तना IP कोंगबा अमदी ईगल आई खेरगांव अनीना अपीबा मतमदा पांजल अमता चनबा ngamdana मैच असी ड्रॉ ओइखिबने कोंगबा यूथ ऑर्गेनाइजेशन नसिंदुना क्लब असिगी सानबुंग कोंगबा नोंथोंबम लेकाइदा चथरक्लिबा टूर्नामेंट असिगी हयेंग मखाताबा लीग मैच अनि सानरगनी हाइना ऑर्गेनाइजेशन असिगी सेक्रेटरी न थादोरक चेरोल अमना खंगहलक्ले अनिसुबा नीलेश वाहिंगबम स्टेट लेवल ओपन फुटसाल फुटबॉल टूर्नामेंट UBCB सयांग राय ब्रदर्स पांगई पेसु ओइनाम बाजार माई पाखरे नीलेश वाहिंगबा मेमोरियल ट्रस्ट अमदी उषा भवन क्लब अनीना खुरसमनदुना क्लब असिगी सगोलबन सयांग पुखरी मपाल लेबा सानबुंग असिदा ngasi सानकिबा अहानबा लीग मैच ता UBCB सयांगना AS थांगमेबन बु पांजिल मंगा अनीदा माइथिबा पीकिबगा लोइनना अनिशुबा लीग तना राय ब्रदर्स पांगैना KYFA कोइरेंगैबो पांजिल निपान अहुमदा माइथिबा पीकिबने चथरगलिबा टूर्नामेंट असिगी अहुम सुबा लीग तना पेसु ओइनाम बाजार मखाना रियल सगोल बनबू पांजिल मंगा अहुमदा माइथिबा पीखिबने टीम कुनिथोइना सरुक यादुना चथरक्लिबा टूर्नामेंट असिगी हयेंग मखाताबा लीग मैच मंगा सानरगनी अनिसुबा इलाइट क्रिकेट टूर्नामेंट YWC लंगथबाल माई पाखरे मणिपुर क्रिकेट एसोसिएशन सिंधुना लुवांग संगबम दलेबा लुवांग पोकपा क्रिकेट ग्राउंड ngasi सानकिबा टूर्नामेंट असिगे 39 सुबा लीग मैच समदा चैम्प खागेमपलीना टॉस ngamduna YWC लंगथबाल बु बैटिंग हाना सानहनकिबदा अपीबा ओवर कुंट्रादा विकेट मापल तुरगा रन चामगा 13 लौबंगमखि मसिगी पाउखमोइना अनिशुबा बैटिंग सानकिबा चैम खागेमपलीना ओवर कुनमंगागा बॉल मंगादा विकेट 13मक तुरगा रन हुम्बुद्रा खक लौदुना मैच असि निफु हुमदोइदा माइथिखिबने मैच असिदा YWC लंगथबालगी ऑल राउंडर विश्वासना मैन ऑफ द मैच के मना फंगबंगमखिबने टूर्नामेंट असिगी हयेंग सानगदबा 38 सुबा लीगता मॉडल क्लब चिंगामखा अमदी ब्लू हॉक खुराई अनीना लंबा तौनरगने अरबदा बुलेटिन असगी हेडलाइंस अमुक हन्ना म्यामदा थमजगे जुंखाम संजय हाटली हाइना मसाना सिंगदोक चकिबा हेड कांस्टेबल हेरोजिट कदाइदा लेख्रबगे हाइबा मफम खंगदना लेरी हेड कांस्टेबल हेरोजिट की वाफम तसेंग चुमलबदी संजित की फैक्ट एनकाउंटर केस अमुक री ओपन तौगनी हाइना CBI ना फोंदोखरे रिपब्लिक डे की परेड लोइसिनबगी थौरम बीटिंग द रिट्रीट ngasi ahanba Manipur Rifles की ग्राउंड दा पांगथोखरे अमसुंग MLA N Biren लुचिंगबा लुवांग संगबम गी मियामना लुवांग संगबम लोकोन द सेंगलिबा मॉडल नर्सरी फार्म की थबक थौरम सिंह किंजनखरे